Hello ma'am. Ma'am ai sidi mathel siame ko. Ai kei char ka doino do hairake. Sina tharoi thongmane. Aduga sina tharoi mai hi leire. Aduga sina yongchak ironba. Aduga sina yongchak singjune. Sina tarung mana haibo asinmado adudo thongmane kangsoy thongmane. Lai tharoi ne ma'am ngasi tharoi sidi khoi ninga bitu na tebo ko. Lai tharoi ne ai lai tharoi chaba chabiro haibi yawe. Aduga ma'am ai video se hawdringai da haidi tharoi thongba चादब इचिना यारम तारगदी वीडियो से येंबिगनो अदि चाना तौरागे करीनुमा करीगे नेम तो लाइक थरोइ जे पन तांगे मैम केजी दने ओ समदा चामगा यांखै पे कोइ समदा पोचा का हेंजने तांगे माइ तंग हंग हाँ रोमल चलो यार थोड़ा मजा ngại ai bảo khơi rồng được tôi phải thùng mà
ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯔꯤꯒ ꯃꯔꯛ ꯊꯠꯅ ꯆꯥꯛ ꯆꯥꯔꯒ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕ ꯀꯥꯡꯕꯨꯁꯦ ꯃꯁꯥ ꯍꯦꯟꯅꯁꯨ ꯍꯣꯏ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯪꯆꯥ ꯆꯥꯔꯒ ꯇꯨꯝꯁꯜꯂ ꯂꯩꯕ ꯊꯕꯛ ꯑꯇꯩ ꯇꯧꯗꯕꯀꯣ ꯑꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯕ ꯑꯗꯨꯅꯆꯤꯡꯕꯗ ꯃꯁꯥꯗ ꯕꯨꯛ ꯕꯨꯛ ꯀꯥꯝꯕꯅꯦꯕ ꯆꯥꯛꯁꯨ ꯆꯥꯅꯤ ꯑꯗꯒꯤ ꯅꯣꯡꯃꯗ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯅꯣꯡꯃ ꯈꯛꯇꯪ ꯆꯥꯅꯤ 2 ꯆꯥꯒꯗꯕ ꯑꯃꯨꯛ ꯈꯛꯇꯪ ꯆꯥꯕ ꯑꯗꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯑꯦꯛꯁꯔꯁꯥꯏꯁ ꯆꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯕ ꯋꯥꯛ ꯑꯥꯎꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇ꯭ꯔꯦꯟꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯅꯤꯡ ꯃꯌꯥ ꯂꯩꯗꯤ ꯑꯩꯈꯣꯏꯗꯤ ꯒ꯭ꯔꯥꯎꯟ ꯂꯝꯄꯥꯛ ꯂꯩ ꯑꯗꯨꯗ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕ ꯑꯗꯨ ꯑꯣꯏꯗꯤ ꯅꯣꯏꯔꯦꯀꯣ ꯑꯩ ꯉꯁꯤ ꯊꯣꯡꯉꯤꯁꯦ ꯊꯔꯣꯏꯁꯦ KG ꯑꯃ ꯅꯠꯇꯦ KG ꯃꯈꯥꯏ ꯑꯃꯈꯛꯅꯦ ꯍꯥꯏꯗꯤ ꯑꯃ ꯂꯩꯔꯛꯇꯦꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯈꯣꯏꯕꯥ ꯊꯔꯣꯏ ꯆꯥꯗꯦꯕꯀꯣ ꯃꯍꯤ ꯈꯛ ꯆꯥꯏꯕ ꯊꯔꯣꯏ ꯄꯥꯝꯗꯕ ꯑꯗꯨꯗ ꯑꯩꯅ ꯇꯪꯈꯥꯏ ꯑꯃꯈꯛꯇ ꯂꯩꯁꯤꯜꯂꯕ ꯁꯥꯕ ꯉꯥꯛꯇ ꯄꯥꯁꯜꯂꯦ ꯁꯤ ꯑꯆꯝꯕꯅꯦ ꯃꯣꯔꯣꯛꯇꯤ ꯐꯖꯅ ꯁꯥꯔꯦ
ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯣꯡꯉꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯇꯤ ꯐꯖꯅ ꯍꯣꯡꯉꯦ ꯂꯨꯄꯥ 200ꯒꯤ 60ꯒ ꯇꯧꯋꯦ 70 ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯌꯣꯡꯆꯥꯛꯇꯣ ꯊꯔꯣꯏꯁꯤꯅ ꯆꯨꯐꯝ ꯈꯪꯗ꯭ꯔꯦ ꯆꯥꯛꯁꯤ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯁꯥꯕ ꯉꯥꯛꯇ ꯃꯥꯒꯤ ꯃꯃꯥꯏꯁꯦ ꯀꯦꯟꯗꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯅ ꯈꯔ ꯂꯦꯝꯃꯦ ꯑꯗꯒꯤ ꯁꯤꯡꯖꯨ ꯑꯃ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯁꯥꯃꯟꯈ꯭ꯔꯕꯀꯣ ꯃꯣꯔꯣꯛ ꯑꯁꯥꯕ ꯉꯥꯛꯇꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯎꯗꯤ ꯍꯥꯎꯕ ꯏꯔꯣꯝꯕꯗꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯌꯥꯝꯗ꯭ꯔꯦ ꯃꯣꯔꯣꯛꯅꯦ ꯌꯥꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯛꯆꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯏꯟꯁꯇꯥꯒꯤ ꯂꯤꯡꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯍꯥꯞꯄꯝꯃꯒꯦ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ